Manipur Police na Imphal West amadi Imphal East ke tongan-tongan mafam anidagi Heroin number 4 kg tara hen fagat pangamkhre police tagi fangba pauda kg tara hen ba Heroin powder adu ngarang National Highway number 2 fauduna chatliba sekmai amadi Imphal East ke Paumai colony dagi fagat pangamkhibani haire pawasna makhatana ngarang numit yungba matong sekmai police station gi get the frisking checking chatharingaida registration number NL07 CC9905 type Bolero amaga Tata Harrier amaga khamduna check tauke Senapati district ke Paumata subdivision manung chanba Maramge Maiba village dagi KP Jacob na thaurakhiba Bolero adu check taubada gari adu ki tongan ba body part dagi heroin powder kg mangaga gram Jamri ga humfuni thoi fangbangam ke Tata Harrier adu bu thaurakhiba Senapati ge live village dagi M Josauda Makhata na wahang pahong taubada Imphal East ki Paumai colony da Bolero amasu drak yauraga lei haiba fongdorakhi haire wafam adu da yumfam oiraga sekmai PS ki kangbo ama Paumai colony de changsin duna thiba humbagi thabak chathabada registration number MN01AX3140 thaba Bolero adu Varagika amagi mamangda khamdun leiramba thengnakhe ka adu da leiba NG Vitai Kauba Amana Bolero adugi so pirakpaga loinana gari adu live village dagi Ismail Kauba Amana nongalaga lauge haiduna khamlambani haina fongdorakhi haire gari adu khudakta sekmai PS ta puraktuna check taubada heroin powder kg manga khara hena fangbangam khe gari animak executive magistrate ani gi mamangda check tauki loinana potlam singadu forensic science lab ki scientific officer na luchingduna check tauduna heroin ne haiba chapchana khangbangam khe loinana ahanba Bolero amadi Harrier adu thaurakhiba mioi ani asiga loinana Harrier adu bu thaurakhiba Joshua ge loina bi J Vasti su fare haire